Hello guys and welcome back to another video. mayam ngasigi video sidi 9x9 portal haibadi September gi date 9 sida isagi crush ta base job reading ama oidoini ado mayam na dum pile choose tawna ba option pibiyo khatpiyo na ingon haibir pado ado hoi mayam ga mana da ba mong da dum haide ano ba mong khar dum yengjabani aina ado ngasidi pile choose tawna ba option do ai pijaragi ngasigi oina reading se pile ani thokna khaidok chegani pile A amadi pile B ko sigi maroon idol figures na pile A aduga sigi orange idol figures na pile B ko. So pile anisdagi isa isa na apama pile amamam choose tawbiraga reading se tabinaba haina aina haizari aduga ngasigi reading se general reading oidoini ko adum crush ta base tawba isagi crush na kari khalli haibagi the base tawba general reading oidoine aduga mayamna adum ai channel sibu subscribe tawbiyo grow tawbada help tawbiyo adagi like share tawbiramo comment tawbiramo ko ado mayam ngasi oina crush ki oiba readings ta kay lege habadu yengminarase reading se hawrase isa isa gi pile amamam choose tawbiro ko. Hi mayam, so ngasi oina ahanba pile A ko. Sige maroon idol figure se natragna pile A choose tawbiba isilinaw singi oina isagi crush ki oiba kari like vision lege isagi crush na kay khange adagi crush ki kay energy lege adagi isagi crush ka isaga se adum happen tawba yabra relationship laiba yabra haibagi maramda reading se lakadoini ko no mayam ngasigi oina pile A gi reading se hawrase. Six of Pentacles ko. Masidi reverse reading tawzaroi card khudingmak loinamak straightforward reading oizagani ko. Five of Pentacles. Queen of Pentacles. So Pentacles ka related oiba card ngakta thuye ngasi se ayambana pile A gi se ko. The Emperor. Aroiba card amaga shuffle tawzage. Pile A damakta crush ki related reading ko. So si somu Pentacle ni ko thuye se. Seven of Pentacles. aduga last card ama haibadi khoi shuffle tawbagi lemhorbada aroiba last ta lembal card to adumaga yengse ko kai lege habada extra kai hani extra kari vision piba yabage habdu yengna bagi damal the Empress ko. So sumaina laire pile A gi damakta cross reading se kitang di negative chat kani ko adubu like general reading ne but brace yourself aduna lawba yaba advice tam lotion biu si makita oini habdina tragasu oiba yaba possibility hinduni ko pile A gi oina. Ahanbada Six of Pentacles haiba card chi thole eba ko. Sida the Emperor haiba card na supplement tawdoni ko. So Six of Pentacles haiba card chi matungina isagi crush se hauzik magi life ta yamna balance oiba relationship ama leibagi mongda uiye habdi ma se magi life ta already magi ba person ama leijaba mana khanjaba mana nungshijaba or maga nungsinajaba person ama leibagi mongda tawe aduduna hauzik se my life se relationship ki oinadi balance oina chakli haina khanjai duga mangonda kaisu thoyokpa hen mapam khotpa adugumba se hauzik ki oinadi leiteba ko aduga maga khangnariba loinariba partner duna mabu yamna luna tawbibagumba yamna nungsichadana loinabagumba aduga mabani gi marakta yamna fazana understanding gumba leiraga relationship to yam smooth oina chaklibagi mawong khara uiyeba ko aduna hauzik se isagi crush se atopa relationship amada natragana magi life atopa partner ama leibagi mami taye aduga mana open oina official oiba relationship leirambi yai leiramdaba yai adu taraga su magi life ta isana taba atopa khanjaba person ama leibagi mami se chawna taayeba ko aduna stable oiba love life ama maintain tawribagi mongda uiye aduna hauzik makki oina atopa side ta interest kya udeba ko mathangda Queen of Pentacles hariba card che thole ko sigi Queen of Pentacles hariba card na isagi crush na isagi damakta hauzik se kai feel tarambi ai kai khalambi ha matamda isagi crush na isaga sak khangnaba
ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯁꯛꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯑꯗꯨꯝ ꯃꯔꯨꯑꯣꯏꯕ ꯐ꯭ꯔꯦꯟ ꯑꯃꯅꯦ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯕ ꯋꯦꯗꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯐ꯭ꯔꯦꯟ ꯑꯃꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯔꯁꯟ ꯑꯃꯅꯦ ꯍꯥꯏꯅꯕꯨꯗꯤ ꯔꯤꯒꯥꯔꯗ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯏꯁꯥꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜ ꯈꯟꯕꯒꯨꯝꯕ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯕꯁꯦ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯦꯔꯤꯌꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯐꯇ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯕ ꯑꯗꯒꯤ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕ ꯄꯔꯁꯟ ꯑꯃꯅꯦ ꯍꯥꯏꯅꯗꯤ ꯃꯥꯅ ꯑꯦꯗꯃꯤꯠ ꯇꯧꯋꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯥꯝ ꯍꯦꯟꯅ ꯏꯁꯥꯗ ꯑꯇꯣꯞꯄ ꯍꯣꯞ ꯊꯝꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜ ꯈꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯏꯁꯥꯒ ꯁꯛ ꯈꯪꯅꯗꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯈꯛ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯅ ꯀ꯭ꯔꯁ ꯊꯝꯖꯕ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯕꯨ ꯁꯛ ꯈꯪꯗꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯃꯥꯅ ꯀꯩꯁꯨ ꯅꯣꯇꯤꯁ ꯇꯧꯁꯟꯗꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝ ꯍꯦꯟꯅ ꯈꯟꯗꯕꯒꯨꯝꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯍꯦꯟꯅ ꯐꯣꯀꯁ ꯑꯣꯏꯖꯕꯒꯨꯝꯕ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯖꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯍꯦꯟꯅ ꯑꯍꯦꯟꯕ ꯈꯟꯕꯁꯦ ꯎꯗꯦꯕ ꯑꯗꯨꯝ ꯈꯪꯅꯕ ꯑꯣꯏꯒꯦꯔꯥ ꯈꯪꯅꯗꯕ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯍꯦꯟꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯅ ꯑꯍꯦꯟꯕ ꯈꯟꯖꯟꯕꯒꯨꯝꯕꯁꯦ ꯄꯥꯛꯅ ꯎꯕ ꯐꯪꯗꯦꯕꯀꯣ ꯃꯊꯪꯗ ꯏꯁꯥꯒꯤ ꯀ꯭ꯔꯁꯇ ꯏꯁꯥꯅ ꯊꯝꯃꯤꯕ ꯍꯣꯞꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ Five of Pentacles describes disappointments, setbacks, and failures ꯀꯣ so ꯁꯤꯃꯛ ꯍꯦꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯄ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯐꯣꯔꯝ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯔ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯅꯛꯁꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯑꯣꯔ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯈꯔ ꯂꯣ ꯑꯣꯏꯌꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯥꯗꯣ ꯑꯇꯣꯞꯄ ꯄꯔꯁꯟ ꯑꯃꯁꯨ ꯈꯟꯖꯕ ꯂꯩꯕ ꯄ꯭ꯂꯁ ꯃꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝ ꯍꯦꯟꯅ ꯈꯟꯕ ꯈꯣꯠꯄ ꯂꯩꯕꯗꯣ ꯑꯣꯏꯗꯕꯅꯤꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯗ ꯊꯝꯃꯤꯕ ꯍꯣꯞꯁꯦ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ ꯆꯠꯀꯅꯤꯀꯣ ꯏꯁꯥꯅ ꯃꯉꯣꯟꯗꯒꯤ ꯊꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯃꯤꯠ ꯇꯧꯕ ꯋꯥꯒꯅꯤ ꯗꯤꯁꯑꯄꯣꯏꯟꯃꯦꯟ ꯁꯦꯠꯕꯦꯛꯁ ꯑꯦꯟ ꯐꯦꯜꯌꯔꯁ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯤꯅ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯗ ꯍꯣꯏ ꯏꯁꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯅ ꯈꯣꯠꯇꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯥꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯣ ꯅꯦꯝꯃꯦ ꯑꯗꯨꯗꯨꯒ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯗ ꯈꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯨ ꯈꯔ ꯅꯦꯝꯃꯦ ꯑꯗꯨꯅ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯒꯗꯧꯕꯒꯤ ꯃꯃꯤꯁꯦ ꯈꯔ ꯇꯥꯏꯌꯦꯕꯀꯣ ꯏꯁꯥꯁꯦ ꯃꯊꯪꯗ ꯁꯦꯚꯦꯟ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯍꯦꯄꯅꯤꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯚꯦꯟ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯗꯤꯁꯀ꯭ꯔꯥꯏꯕꯁ ꯑꯣꯞꯁꯟꯁ ꯑꯗꯒꯤ ꯍꯣꯏ ꯂꯣꯡ ꯇꯔꯝ ꯑꯦꯐꯔꯠꯁꯇ ꯋꯔꯛ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕꯀꯣ ꯁꯣ ꯑꯍꯥꯟꯕꯗ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝꯅꯗꯤ ꯂꯣ ꯑꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣ ꯑꯣꯏꯀꯣ ꯑꯗꯨꯅ ꯍꯣꯏ ꯏꯁꯥꯅ ꯃꯇꯝꯁꯦ ꯃꯥꯡꯕ ꯁꯨꯄꯥꯝ ꯄꯥꯝꯃꯨꯗꯕ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯃ ꯐꯪꯉꯗꯤ ꯌꯥꯔꯦ ꯐꯪꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯟꯕ ꯑꯗꯨꯒ ꯐꯪꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯏꯁꯥꯗ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯔꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯛꯄ ꯉꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄ ꯉꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯒ ꯃꯇꯝ ꯂꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯦꯄꯅꯤꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯂꯣ ꯑꯣꯏꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯑꯊꯨꯕꯗꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯀ ꯏꯁꯥꯒꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯑꯣꯔ ꯑꯣꯄꯟ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯄꯥꯛꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯃꯨꯗꯕ ꯑꯦꯐꯔꯠ ꯊꯥꯗꯕ ꯄꯥꯝꯃꯨꯗꯕ ꯑꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯑꯣꯞꯁꯦꯁ ꯑꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯃꯥꯅ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄ ꯉꯥꯏꯕꯒꯨꯝꯕ ꯑꯣꯔ ꯃꯉꯣꯟꯗ ꯅꯛꯁꯟꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯑꯣꯔ ꯃꯥꯕꯨ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯨꯟꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝꯅꯗꯤ ꯂꯩꯇꯦ ꯕꯠ ꯃꯤꯅꯤꯃꯦꯜ ꯆꯥꯟꯁꯦꯁ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯃꯨꯕ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯕꯦꯇꯔ ꯑꯣꯞꯁꯟ ꯑꯃ ꯌꯦꯡꯒꯦꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯟꯅꯗꯦ ꯖꯁ ꯒꯤꯞ ꯑꯞ ꯂꯨꯛ ꯐꯣꯔ ꯕꯦꯇꯔ ꯑꯣꯞꯁꯟ ꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯗ ꯑꯦꯝꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯀ꯭ꯔꯁ ꯍꯥꯏꯕꯁꯦ ꯀ꯭ꯔꯁꯅꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯑꯗꯣ ꯃꯤ ꯑꯌꯥꯝꯕꯅ ꯀ꯭ꯔꯁꯀ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯑꯣꯏꯊꯣꯛꯀꯟꯗꯦ ꯏꯁꯣꯔꯅ ꯏꯁꯥꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯑꯗꯨꯝ ꯁꯤꯟꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯍꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯣꯔ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯃꯨꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯖꯁ ꯇ꯭ꯔꯥꯏ ꯌꯣꯔ ꯕꯦꯁ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯀ꯭ꯔꯁ ꯉꯥꯏꯍꯥꯛ ꯊꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯟꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯕꯦꯇꯔ ꯑꯣꯞꯁꯟ ꯑꯣꯏꯅ ꯌꯦꯡꯒꯦ ꯏꯁꯥꯒ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯈꯟꯒꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯠꯁ ꯑ ꯕꯦꯁ ꯗꯤꯁꯤꯖꯟ ꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯗꯤꯁꯤꯖꯟꯗꯣ ꯂꯧꯕꯤꯌꯣ ꯑꯗꯣ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯗꯤ ꯆꯥꯅꯕ ꯄꯛꯅꯕꯁꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯠꯅꯔꯒꯗꯤ ꯐꯪꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯆꯥꯟꯁꯦꯁꯇꯤ ꯌꯥꯝ ꯂꯣ ꯑꯣꯏꯌꯦ ꯆꯥꯟꯁꯦꯁ ꯌꯥꯝ ꯃꯤꯅꯤꯃꯦꯜ ꯑꯣꯏꯌꯦ ꯑꯗꯨꯅ ꯍꯣꯞꯇꯤ ꯌꯥꯝ ꯋꯥꯡꯅꯗꯤ ꯊꯝꯕꯤꯒꯅꯣ ꯑꯗꯨꯒ ꯍꯣꯏ ꯉꯝ ꯇꯥꯔꯒꯕꯨꯗꯤ ꯑꯗꯨꯝ ꯉꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯕꯠ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯦꯛꯇ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯁꯨ ꯈꯪꯕ ꯉꯝꯗꯕꯅꯤꯅ ꯃꯇꯝ ꯆꯪꯕꯗꯣ ꯄꯥꯝꯃꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯕꯦꯇꯔ ꯑꯣꯞꯁꯟ ꯌꯦꯡꯕꯅ ꯐꯩ ꯍꯥꯏꯕꯅꯦꯕꯀꯣ ꯀꯥꯔꯠꯅ ꯍꯥꯏꯔꯤꯁꯦ ꯁꯣ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯕ ꯀ꯭ꯔꯁꯀꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯖꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ
Hello guys, mathangsina akhoi pile B ko. Pile B natragana sige orange idol figure se choose to be chilinaw singi damakta isagi ba crush ki kari vision lege habado mayam punna yengminarase ko. Ahanbada isagi crush se magi life ta atopa person leibra haibadu hana yengse. The Hierophant ko. Three of Pentacles. So this is clear. Makata pa card amu. Yengase kay thoke habado ko. I'll be damakta crush reading sida kay thoke habado. Eight of Swords. Five of Wands. Nine of Pentacles. Seven of Swords ko. Sumaina laire card singse do card singsina kari hairino hai matamda ahanbada isana crush thamiba person se mase yamna loyal oiba adagi yamna dedicated oiba aduga relationship ta fazna stick tawraga leiba pamba cheat tawbu khatpa gumba se yadaba aranba yadaba aduga yamna loyal oiba person amoina describe tawe aduga isagi crush se hauji se magi workplace kumba natragana magi institute kumbada haidi mana larik tamibo organa magi tamibo institute ta aduga thabak tawbo organa mana thabak tawriba jaga duda magi workplace tuda maga khangna jaba nushina jaba or maga khoidana jaba magi partner ama third person ama layeba ko aduna isana isagi crush ki life ta approach tawruba taragadi natragana isagi crush sida apam nushi se phongdo taragadi migi relationship ta isana third person oina changsinba migi relationship ta isana yet point thokani habasima ahanba point oina khangjinbiyo ko aduga isagi crush sidi yamna loyal oiba dedicated oiba aduga life ta one person da lepaga leijaba pamjaba person amo oibanina mana relationship sida su laigiba oibanina atopa person yengakadabagi possibility su kitang low oiba ko aduna hauji se magi relationship to pharamba yai pharamdaba yai di targa su duda stick tawri loyal oina healthy oina changsinjage kaina dum khanjari aduga magi jaga da khongpham chena dum lepi mai mong uiba ko aduna isagi crush se magi life ta topa person ama leibagi mami she phajana dum taiyeba ko mathangda isagi crush ka isaga si chanabra ha matamda chanaba adagi like minded oiba jaga yawbuduna bu isana crush thamaini natragana hoi isana pamba khara character khara possess tawbuduna bu isana crush thamba habdo oireini ko ado hoi isagi crush tiga isaga pangadaba chanadaba yetnaba kemta leite compatible di dum oiraktoine chanaba habadudi oidoine ba ko adubu crush siga isaga chanai haina hekta relationship laigani haina hope thambadi langani maramdi madi magi oiba character da phajana stand tawraga leijaba loyal oijaba person ama oibanina isana kitang late oikiba habadu oidoira natragana mana kitang hana relationship leishangiba habadu oidoira chapchabadi haiba ngamdre adubu adugumba scenario khara leibana maram oiraga hauji se isagi oina matang matam chadaba habadu oina thoeba ko aduna isagi crush se isaga chanaba di adum oi pangadaba khotabadi thilokna leite adubu chanaba oi haiduna hita afaba ngakta oigani habdi leiteba ko mathangda eight of swords ko sigi eight of swords haiba card sina isagi crush sina isagi damakta kari khanba leige ha matamda first and foremost isagi crush se isaga sak khangnadaba haibadi isana khak one sided crush thamba aduga mana de sak khangdaba oiram taragadi mana isabu kashu notice tawdaba isagi damakta kemta khandaba or isa se exist tawi fawa acknowledge tawdaba adugumagi mongda leige haidi carefree oina leibado adumaina oiyeba ko aduga isagi crush siga isaga sak khangnaba or isagi crush siga isaga tinababu oiro sak khangnaba oi taragadi isagi crush sina mangonda isana feelings khara thammi or wakhal khara khali habse mase khangbagi mong khara uiba ko haidi isana approach tawamabi yai tawamdriba yai ado mase already hanadagi mangonda khara khangbagi mongdi uiye adubu mana khangsanadaba saba ignore tawba blindfold punjalaga leibagi mongda adumaina ignore tawbagi mongsu uiye sisina kai describe tawrina hamatanda isagi crush sina isagi feelings or isagi attitude or isana utliba or isana pamibado mana khara di khangaga
ꯈꯪꯖꯅꯗꯕ ꯁꯥꯔꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯏꯁꯥꯗ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯣꯔ ꯑꯇꯣꯞꯄ ꯄꯔꯁꯟ ꯑꯃꯗ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯃꯥꯒꯤ ꯄꯔꯁꯟꯗꯨꯗ ꯃꯥꯁꯦ ꯗꯤꯞ ꯑꯣꯏꯅ ꯏꯟꯚꯣꯜቭ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯟꯕꯒꯨꯝꯕ ꯑꯣꯔ ꯍꯣꯞ ꯊꯝꯖꯟꯕꯒꯨꯝꯕꯁꯦ ꯃꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯣꯏꯌꯦꯕꯀꯣ ꯃꯊꯪꯗ 5 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ 5 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯀꯩ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝꯕꯅꯦꯕ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯕꯨ ꯗꯤꯖꯥꯌꯔ ꯇꯧꯕ ꯃꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯕ ꯃꯤꯁꯦ ꯏꯁꯥ ꯈꯛꯇꯪ ꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯗꯤꯖꯥꯌꯔ ꯇꯧꯕ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯣ ꯐꯣꯡꯗꯣꯛꯇꯅ ꯐꯨꯝꯃꯒ ꯊꯝꯕ ꯑꯗꯨꯝꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯗꯨꯒ ꯏꯁꯥꯅ ꯈꯪꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯕ ꯃꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯆꯥꯟꯁꯦꯁ ꯑꯥꯔ ꯍꯥꯏ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯃꯥꯕꯨ ꯑꯦꯗꯣꯔ ꯇꯧꯖꯕ ꯃꯥꯕꯨ ꯑꯦꯗꯃꯥꯏꯔ ꯇꯧꯖꯕ ꯃꯤꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯔꯁꯟ ꯑꯃꯗ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯉꯣꯟꯗ ꯄꯥꯝꯖꯔꯤꯕ ꯈꯣꯏꯗꯥꯔꯤꯕ ꯏꯁꯥ ꯑꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯁꯥꯎꯅꯕ ꯑꯣꯔ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯃꯥꯅꯗꯤ ꯀꯦꯌꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯊꯣꯛꯈꯤꯕ ꯃꯥꯅꯗꯤ ꯀꯩꯝ ꯈꯟꯖꯟꯗꯕꯤꯗ ꯂꯩꯊꯣꯛꯈꯤꯕ ꯃꯥꯒꯤ ꯂꯦꯞꯀꯗꯧꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯐꯪꯅꯅꯕ ꯐꯥꯏꯠ ꯇꯧꯒꯦ ꯑꯣꯔ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯅꯕ ꯍꯣꯠꯅꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯊꯥꯗꯒꯗꯧꯔꯤꯕ ꯑꯦꯐꯔꯠꯇꯣ ꯀꯥꯟꯅꯔꯣꯏꯗꯕ ꯚꯦꯟꯗ ꯆꯠꯀꯗꯕ ꯑꯗꯒꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯣꯔ ꯑꯦꯐꯔꯠ ꯊꯥꯗꯕ ꯑꯣꯏꯅ ꯊꯣꯛꯀꯗꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯨꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝꯅ ꯃꯤꯅꯤꯃꯦꯜ ꯆꯥꯟꯁꯦꯁ ꯐꯥꯎꯕ ꯑꯦꯔꯥꯏꯁ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ 7 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯗꯤꯖꯥꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯀꯂꯛ ꯈꯝꯕꯟꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯀꯣ ꯌꯦꯡꯁꯤꯟꯕ ꯑꯗꯒꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯔꯒ ꯂꯥꯟꯅ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯤꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯋꯥꯠꯂꯣꯏꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯅꯁꯨ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕ ꯑꯣꯏꯗꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯆꯥꯟꯁꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯍꯣꯠꯅꯒꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯅꯕ ꯃꯤꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯑꯣꯄꯅꯤꯡꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯣꯄꯟ ꯇꯧꯗꯦ ꯑꯗꯨꯒ ꯏꯁꯥꯅ ꯐꯅꯌꯥꯝꯅ ꯃꯇꯝ ꯊꯥꯗꯔꯒ ꯈꯣꯠꯂꯒ ꯉꯥꯏꯔꯒ ꯂꯩꯔꯒꯁꯨ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯗꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯅ ꯂꯥꯏꯕꯛ ꯐꯗꯅ ꯁꯤꯡꯒꯜ ꯑꯣꯏꯈꯤ ꯇꯥꯔꯒꯁꯨ ꯏꯁꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃ ꯌꯦꯡꯈꯤꯗꯧꯕꯒꯤ ꯍꯦꯟꯅ ꯆꯥꯟꯁꯦꯁꯅ ꯍꯦꯟꯅ ꯋꯥꯡꯉꯦꯕ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯣꯄꯟ ꯇꯧꯗꯕꯩ ꯃꯑꯣꯡꯗꯅ ꯍꯦꯟꯅ ꯅꯝꯅ ꯂꯩꯌꯦꯕꯀꯣ ꯁꯣ ꯍꯣꯏ ꯔꯤꯗꯤꯡꯁꯦ ꯈꯤꯇꯪꯗꯤ ꯍꯥꯔꯁ ꯑꯣꯏꯔꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗꯤ ꯐꯥꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯑꯣꯜ ꯄꯥꯔꯠ ꯑꯣꯐ ꯗ ꯌꯨꯅꯤꯚꯔꯁꯅ ꯁꯤꯟꯕꯤꯔꯛꯄꯅꯦꯅ ꯈꯟꯁꯦ ꯀ꯭ꯔꯁꯁꯦ ꯐꯪꯉꯣꯏꯗꯣꯏꯁꯦ ꯍꯣꯏ ꯍꯦꯛꯇ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯐꯪꯗꯕꯒꯤ ꯆꯥꯟꯁꯦꯁ ꯍꯦꯟꯅ ꯅꯝꯃꯤꯁꯦ ꯏꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯦꯇꯔ ꯑꯣꯞꯁꯟ ꯑꯃ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯍꯣꯏ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯅꯁꯨ ꯔꯤꯗꯤꯡꯁꯦ ꯈꯤꯇꯪꯗꯤ ꯅꯦꯒꯦꯇꯤቭ ꯆꯠꯂꯦ ꯕꯠ ꯁ꯭ꯇꯤꯜ ꯏꯠꯁ ꯑꯣꯜ ꯂꯥꯏꯛ ꯑꯦꯟ ꯑꯦꯗꯚꯥꯏꯁ ꯐꯣꯔ ꯌꯨ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯕꯦꯇꯔ ꯑꯣꯞꯁꯟ ꯌꯦꯡꯕꯅ ꯐꯩ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯔꯤꯗꯤꯡꯁꯦ ꯍꯣꯏ ꯂꯧꯁꯤꯟꯕ ꯂꯧꯁꯤꯟꯗꯕꯗꯨꯅ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯀꯥꯔꯠꯀꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯁꯀꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ